Iche Maya Choudhary ngasigi video sidi sangba sunate simatangdi ise su full yengthokpiyu. Hantaki lunch da Kuki singna Anglo Kuki wargi wari asuk yam maru oiriba karigino. Manipur history matangda afaba document ama thige hairagadi aikhoi London gi British Library da chatragadi phangdabai phibam leire. History haire lairik haiba saba Kuki singna pangida isille. Matam chana aranba history singdu reject tawgadaba state na uiduna leithoklubai angakpa fabrication of Manipur history thoklare. Haujikan miyoi sing lairik paba tanare phone yengmane hena khoidajai. Maram asina kanglaipak puwari gi damak ngasigi video si mapung phana yengthokpiyu. History writing am si hana ning thau paling ma tamda history ina ba mi ma phamal laga konung sa da irami kai se si am satin important oi brain khaleba maram di I ba mi du na sagi adu tan lai ba intellectual mayam du na karam thibum da karai da tahan ga de ge hai ba gi direction du khal laga punna pham ga ira abanina adugi dugi art ama lai rane ba AI की जुग से दा artificial intelligence की जुग से दा कोई ना तवोदरे बा थेगना कोदरे बा मायाम से any word अमाय कोई ना point तवोदरे बा terminology बा कोई ना sin तवोदरे बा से मसी की long term consequences and impact मायाम ला इधर हो जिक्ते मणिपुर से दा असो वो fail हो मायाम से की मनुंग दा documentation से लाइट बा से documentation की failure ना मसुल लाइट बा आई data में ठीक है कि data से फंगर हुआ aduna document mayam phungiba mayam se masigi repository se asi karaida lehenga dorigeba si DIPR na tawdoribra Manipur University ki library da tawdoribra state library da tawdoribra karaida ba tawdori se state library da lehenga document puna mamang ra bane mataw khari mamang da document ariba mayam se ticket ka haraga di si kanagi prikaw dono laide se kanagi table dono laide se kanagi almira dono yauri se karamba asoba library ki kanoki kaadu to novel library se document me amsi ki repository se matik sana laitra banina mafam sana laitra banina akoi ki researcher mayam si karamaina ma research to matam data me amsi karai khogol ge google dagi internet dagi khara thiraga aduna magi original data oiraga khallaga tawra banina akoi ki history ki sengwala ko matam se da fail oithar em mayam se अखोना मणिपुर की हिस्ट्री जी के मतंगा अफब डॉक्यूमेंट अम थीरुगे है त ब्रिटिश लाइब्रेरी दा कनगे लंदन न चत्रदी फंगदब की फिल्म दा लेसलगा दौरेबो हजे असोक चावर मणिपुर से दा अदुगुंबगी मफम अमा भोबा अखोना रिसर्च की फील्ड दा लाइतबा लाइरिबा thousands of intellectuals mayam se da sigi focus se ma khoi mangai bse khoi han streamline taw ma darkha lege natragadi X na iribuduna sumibra Y na iribuduna sumibra Z na iribuduna sumibra ai na ngang ibsuna sumibra matung da nga kadori sina sumibra isa koi kamai khangdori ge ata facts mayam sigi proper presentation nama thohan ge adugi sequencing ma phajana thamge haragadi ai koi huji kari to tai hujik lairiba union jena kari to tai hujik lairiba intellectuals mayam jena kari to tai hujik lairiba koi gi faculty mayam jena kari to tai ai koi gi academic institutions to enroll tawriba each and every XYZ students mayam jena koi kari to tai ha gi understanding ama koi sagat pam sangeba madu sagat ringe gi koi kedong da masigi posi ta ba ro adang sagi fabrication of Manipur history se masi tawdana ba ai koi gi proactive stand ama ka I lawdabana adugi proactive stand do laitana IC kari no waine idorisi history ki field the research tawriba political science ki field research tawriba anthropology da work tawriba siguma mayam sigi input se angam hangna important oil hauji aina ngangi ba aina haire basidi pure history amasung culture gi mari lena bata work to bakha kitane science ki field da business की field दा administration की field दा work तो वो मयाम सी की सु मागी सु तोंगान में history में लाइट बने अदना chemistry के अमसुंग मसी का मरी लेने पर history management अमसुंग मसी का मरी लेने पर history trade and commerce का मरी लेने पर history मयाम सी सु सीजन लगान दा मधु के मयाम दो अपन के historical study से दा अपन contribute तो हो लगभग में संगे बा अदना तक दी अपन की culture की history सी दी वैसे अपन के कहीं कि history की लाइक तो तम दिया जाए तो Manipur की history से
pena khong si Manipur ki history ki larik ta iram le dana khoi history ki study ta yaw roi ha du yaw ro pena ki instrument du karam aina kana na puthor ki sarak ki karam aina madu transform ta rai ha bu su history amane ba pena SSD physics ta relevant oi ga ta du instrument posak am khang na ba adu dei physics ki history am tam nam changi ba sida aduna history SSC loina mag perspective khudik mak ta ki punjin na ka dori bne ba se adang se ki fabrication of history sida pena sisu aina putho mani ha ra hayeng aina I thoga di du chum dori bra akoi ki history si yamna refine history ma ka mai tong dona I daga thamang gani maduna akoi ki future generation sida lakadori ba technological amasung human transform mayam torkodoi mayam sida aikoi na ngasi thamam maduna moina thamam mayam sina akoi ki forefather thamam mayam sina akoi si kana hanbani haibato adugi mathona leina mating leina aduda finger tawdana ngang manabado adu aikoi ki husiki leiba generation sina semam sangya Sitharo kumba ba se 1484 ningtho kiyamai matam da Sitharo kumba iba hokibani akoina Sitharo kumba da uriba akoina paab da thinari sidi 3380 dagi ne 3380 dagi na 1484 hawgi maraki history sidi leram matam dagi pandit myam sing dagi magi memory ne iram ne habitat masi akoina history ki term da interpolation hai masi da su dum magi asoi badum leram ya na koi dum khalle adugo Manipur Saita Parisana koi authentic oi hana phongbi rabne madu akoi dum sina bai wane amasung history ibasida matam magi ningthau court sina phamaga chai thaba sina iduri ne aduna matam dagi leibun ningthau duna yana ma chatpa or like society dagi magi psychological effect madugo mayam sing maram morakana su igade ba achumba correct oi ba accurate oi ba history ki data mayam sing document mayam sing du thambangam dagi problem su dum lai thoi ba irang siga kidang mari lenana lakpada koi Kauburi matang se kidang laksagi Kauburi dagi Mount Olive sigi lakwi matang se masih akoi maming khak on ba or Kauburi se tongan ba community dagi oi khiba madu khak tang akoi na uwe aroi masih da akoi na yam ne ngai yam macha kam le manam di Kauburi se aina sum article ma thenga sai Ukhur Times saiba article thenga jabani masih da kai hai ge bu Kauburi se liangmai ga maitai ga liangmai gi hol pham ne na hai liang mai macha ani lai macha ani se manau ni pa sina maitai aduga ahan sina liang mai ni hai adumai tawdana manau ni pa maitai se tampa ka taraga leikibani haidana hai aduna hojik koi mera hok chung ba haina leiba mera wayung ba mera wafuk ba haini se masi celebrate tawbani haina mai le adagi amana story amana mo akoi lot ko bru sina makhan village agi nupi macha akoi naga nupi macha ma luhonga lauraga mana polo sana hai sagol kangji sana hai madu sagol kangji sana bakan sida mahagna makan village da magi yum ma saw hai madu magi khunni khula paduna yadab dagi koburu da magi moina sarga leikibani hana mai pal adik atoba sources amadana mu akoi gi ningthau kang mase koburu gi ching da poi hana supal adana yam singna akoi gi koburu hai se leibiriba naga sing amade maitai singiri mit haiba tare kari gi damakta koi gi Kauburu dagi Mount Olive olapano haiba kanda leiriba mit se da hairiba Mount Olive olan ningi ba me proof haiba tare ko makhoi su matam du da leirami haiba wakhalon se lao gi damakta Mount Olive se othokpani hain ai wakhala khale maram di akoi mayam ngangna re tongan ba hogi thoi ba Manipur gi tangdu leida da ba confusion marak sida tonga tongna pandagi immigrant mayam sing sina maram morkan da irang tholopani alaiba community sing loina chakki gadabani haba mayam su tholop nati masi se defend tawwa yana bi makta Kauburu dagi Mount Olive on bani haina hoi lawe ai wakal da 33 area da ihana na ningthawna pale haina khoi na hoji longna ni ba pakhang bagi ningthaw gi phambal tong musida Kuki gi chief ani yawi haina hoi thengnai madugi chief ani soming chu palle madu ai thengna dre man article ibide thengna bai wani adubu mari kare digi lorba source no haiba thiru matam dadi 1993 da akoi ikhiba khabar madu khabar dai ningsing bading gamja de Hindu urang dong male Hindu khabar amagi 1993 da iba article amadagi mana du lau thora ga pakhang bana ningthau bi phambal tong tam sida Kuki gi chief ani yawbani hana pan sida palibing thok chief ani se mana panbada Kuki achauba
aduga Kuki ahungba haina pal karigi damakta Anglo Kuki war se particular community ni an maru na loi bano haibsin maramdi haiba Anglo Kuki war sigi mamangda hairo group sigi oiba mapung oiba amda thoki de habitat plus Manipur da matamdu da Manipur se British colonial policy lai re British colonial policy lai pa na warkan da Manipur da akoi lai mi oral sources adigi to history mi am sing fazana record tawraga thamba horokpa masi sega tu na chap matamda hariba first world war gi tangkakta laiba Anglo Kuki war sina makoi gi hanhanba makoi gi identity ma sagatna gi Manipur da makoi se haingai dagi mit matamdagi legend matamdagi lera abani habasigi idea je sagat pa yana ba tawbani hana thang adai lairik amada thanga jabadadi hariba puru kanu singse hana le khara maming tongana lera magasu mapung oina changkibase Burma Rome changkibase akoi William McLeod matamdane hai ado lai khara William McLeod se father of immigrant of Kukis na supal hauji phong sana lai lairik ani khak lai lairik ani se Anglo Kuki war 1917 to 1919 victory in defeat hai masigi author se Colonel Dr. Vijay Senji hai aduga atopa lairik amana Anglo Kuki war 1917 to 1919 a frontier uprising against imperialism during the First World War hai haiba lairik sina jangkumang duite amadi thongkolal hawkip makoi ni iba lairik masi lairik ani se ai thoroughly pazare masi pamatamda makoi gi laiba narrative tu kada sale adu makoi na left out toromba ama haiba taragadi tonga like jesu tum akoi gi Manipur history da jum thenaraba mayana pablo sum thenabira magani akoi gi cha kamcha sana chawba haidana magi wari sin fra left out torome masi matang sidai chanunai matem tang wari lijage first world war horokan sida Manipur sisu British ki makha da level ama oibana manam oirakanda Manipur ki matam digi ningthau Sir Choudhary singna British da mateng pangi Lanmi fighter plane adagidi 2000 travel kogi mateng pang high level crop 2000 se kogi France thabak sunaba kogi jum haina bada langkhong tawba rest house saba pochai putok pusin tawna mani hai masi makhata na labat ma JC Higgins matam dugi akoi junior member Indian civil service ki member se 1916 da Manipur ki political agent wana khalo matung da mahaki instruction or mahaki ayab dagi Manipur in Thona 1917 da makata na level crop ani amasu recruit tawna gi program lakon maswai sina tongan ba koi kuki gi khun mayam singsina manungda sauraga yaning phongdo bagi matang simadum nei adubu madubangna heta koi thoklaga lan hongba or yaning phongdo bagi thabakti madu leite tanja sina koi chinga kamcha sana jawba haiba mi hoise mahak masamakna matamdagi ningthau Raja Choudhary Singha mari matani maki elder cousin ni adu lebaki leiba situation sida ningthau khom se ma thadu kadabani ningthau khom se mahanga logadabani hana irang sal tanjan haiba tanja sida mahana Kuki gi chipsing sigi mateng lawraga ana kusuklai sing chana thanaba akoi aina supta jabada akoi gi mithun haina khanaba sa makal se mitsi piraga yil heba bo thengase madu sing du piraga lan se horpani hai thengase aduga lan se pai patrabada maithir matungda akoi gi leiba British sarkar na tongan ba Kuki chipsing ani hariba singa kamcha sana jawbase British ki court trial torga makoi maral sing si kari maram orkan ma mangona piri ba verdict si pi bano haidana lom detail ona lejai maduda Kuki gi chipsing sigi maral sing thaina matamda hairu makogi Anglo Kuki war haibasigi matanda amata pande maruoina haiba singa kamja sana jawbasena maram orkan da haiba Kuki chipsing ne tung inbadagi irang se tholopani haidana moise maralon pi khibagi wari mane hauji irang sida leiba memorandum ni haibo oiro or any demand of haibo oiro or koi press note bo haibo oiro national media ki statement haibo everything khudimuk mayam sing se intentionally torko mayam thengni lana pause piba aina haijini de lana pau piba du khak natna haiba lana pau pi khaba news ki statement news ki report mayam sing se internet archives ta or koi national archive of India de toma archive sing se store tor thamgra doin haiba mayam sing ke tungda lakadaba miron mayam sing sena madu sing do phakalaga parak iramutamda akhoi sing se lan uba yabagi phiwa ma dum leina
maswai se dum fabrication se dum thoe habitat masi intentionally to buni na loi maram aduna akoi tumatung tarakoda lakudari ba mayam sing sida koi gi leiba sarkar na or any authority na document sing se phajana thambiraga authentic oina masi gi document se madi sigi mata thongdok sida sigi matang sida masi na pinu document se masi gi koi gi press note se masi gi official report sina finally atai na tabasing siri akoi gi lali chumi haibagi proof pinaba sem sawaj matau tai masi gi namakta akoi gi leiba state sigi DIPR adagi di akoi gi museum adagi state museum adagi Manipur State Archives di Manipur State Library bu akoi gi puni chinchunjari habu ham thamjaraga ai species right chinchunjari thank you Mathakta mayagi ming sizinakibasi Manipur history bu ngasigi naharol singda khanganjaningduna popular oreba ming sizinakibani warau biba yade loisilakpada video sibu mityeng tabiriba khudingmakna isa isa gi wakalon comment box ta thambiramu